Karun haibadine awaba Jabia? Right now. Huh? Correct no. Mina para asuk fajana ta ingai da nang gai chake hai no. Chok. Phamu. Hey, tumne. Hema. Kainu torisina. Ai no mangon da chekhiribdo. Korun nati. Korun haidi awa nungai ta ba. Bap tare ko. Aduidi aduna angangsa aina mamangai da hairibni rasasuna khangdrabadi nakoina saiba paliba surado mathwai yaudaba chap mane Chiuja jam chati ba. Chalo. Kainu. Office work to chapin no siba. Ashinu pasidi. Nang khangni wono. Oja. Aigi notebook to rehearsal to umdle hore. Amta lawge. ha nangi exercise book tu rehearsal room da le hore hai ba oh cho lor ayam tulao yam tulao ko Nang. Wajam zanjarake. kari le re chango Waja simta. Waja adu de amuk. oh yare ai nungdamba Oja. nangi mama ngamde dubu kayam kan ngamdabano ne kayam kuiragine Ha. ai anai ai sidine tambang ngamdabani ne cho yum chalo aina chuti pirabani ne chalu ne 예, 잘로드나. 그리 영광 노니. Kainu nangna akoi mama nare na suti ni biri dia. Ai nangwanda yam lubo wam ta haigi tawni. Nang wa do class lo haro. Ai chalage. Ngai khu. Yam lubo wani. Hauji haida yada tawni. Nang wa do kon haro. Ai chalage se. Ngai khu ba. Sat ki se. Ngai khu si. Sat ke ba. Ngai khu ba. Musidi. Ngai khu wo. Kain tai dubo. Kain sanya na hoji tai dubo. Nupi nang naga hanik tawjaladana. Kain he. Nakoi na bapata be khanjaladana. Nahan akoi college founder gi mapok namita mangode ikai ba bigibdo. Adugi lale haijagi tawbani. Adudi akhoi myam haimina gadabane thanda haigada banati bima Ado madi jatkri. adu oragana moyumda akhoi myam hem puna chatluraga ko hek lale haira lori kaino Hoi, madana phado mali. Lao chong lao. Accident toina Chang ba. Lao kidrogi. Lao chong lao. Chang yamna kapoku yamna shitna ba accident yamna. Hay tawro ne. Kari ko mamta hangjage. Hay shitna ba. Kainu ta hangjage ba. Yani accident lagi dabra. Mi kaya Ado kudi amta bu ngairine. Mi nachadi. Mi na taba. Ado di sangira. Sangi kudi farak tanida. Haidi maidi am sauna sandu yaroi ba. Wasi bhaba mada sakidore. Akhoi mayam se nongdambagi mamanabani. Oh. Nongdambagi mamanaba. Aidi ahamada aidi kuleba lakpani kaya hararure. Mudu hoi tardi akhoi nongdambagi mamanaba hoi tardi. Yobi thorigi party ni ne. Nongdamba.
ayu nate namani bi lai ne nungai bagi masak wara ba khawan bam yauri ne masam tang na hoba Sango, jangjil oi. tu asi khawam je lai bak ina khun je ku ma ani Kaino mayam loi le le jibo. Phamje. Phamo. Kaino asapot ka dam pure isi da. Kaidor ke mayam tumin pham le bi jibo. ꯅꯣꯡꯗꯝꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ Kaidor ke hayo ba. ꯅꯉꯣꯟꯗ Kaidor ke hayo ba. ꯅꯣꯡꯗꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦꯅ ꯍꯥꯏꯖꯒꯦ ꯂꯥꯛꯏ ꯅꯣꯡꯗꯝꯕ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯣꯗ ꯍꯥꯏꯔꯣ ꯁꯦ ꯍꯥꯏꯔꯣꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯛꯄꯤꯔꯦꯅ ꯍꯥꯏꯔꯣꯕ ꯍꯥꯏꯔꯣ ꯅꯣꯡꯗꯝꯕ ꯃꯌꯥꯝ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯖꯗꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯃꯌꯥꯝꯕꯨ ꯑꯩꯅ ꯇꯤꯟꯅꯖꯕ ꯐꯪꯖꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯁꯟꯙ꯭ꯌꯥ ꯅꯣꯡꯗꯝꯕꯁꯦ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯣꯡꯗꯝꯕ ꯕꯥ ꯅꯣꯡꯗꯝꯕ ꯀꯩꯅꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯁꯣꯜꯕ ꯇꯧꯕꯤꯌꯨ ꯑꯩ ꯁꯅꯥꯇꯣꯝꯕꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯪ ꯈꯔ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯝꯇ ꯅꯨꯄꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯪꯅ ꯈꯪꯒꯗꯣꯏꯅꯤ ꯑꯩꯒꯤ ꯁꯝꯂꯥꯡꯁꯤꯒꯅꯦ ꯀꯣꯏꯂꯥꯡꯁꯤꯒꯇꯅ ꯍꯥꯏꯕꯗꯨꯅꯦ ꯌꯥꯔꯦ ꯑꯁ ꯅꯪ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕ ꯂꯥꯛꯑꯣ ꯑꯁ ꯅꯪ ꯆꯠꯂꯣꯕ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯑꯁ ꯅꯪ ꯆꯠꯂꯣꯕ ꯑꯩ ꯏꯀꯥꯏꯖꯩꯕ ꯑꯁ ꯂꯥꯛꯑꯣꯃꯦ ꯇꯜꯂꯤ ꯅꯪꯁꯤꯗꯤ ꯕꯤꯠꯀꯝ ꯀꯥꯗꯦ ꯁꯤ ꯂꯩꯌꯨ ꯃꯌꯥꯝ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯅꯣꯡꯗꯝꯕ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯉꯣꯟꯗꯅꯤ ꯑꯩꯉꯣꯟꯗ ꯁꯦ ꯅꯣꯡꯗꯝꯕ ꯍꯥꯏꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯣꯕ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯍꯦꯛꯇ ꯍꯥꯏꯔꯣ I love you ꯁꯅꯥꯇꯣꯝꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ I love you ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯪꯂꯦꯝꯅꯤ ꯃꯪꯂꯦꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯝꯂꯣꯏ ꯅꯨꯡꯁꯤꯕ ꯇꯧꯕ ꯃꯍꯥꯛꯁꯨ ꯅꯍꯥꯛ ꯂꯩꯔꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯣꯛꯆꯔꯤ
ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯅꯪꯒꯤ ꯅꯇꯧꯗ ꯉꯥꯎꯖꯔꯤꯕ ꯑꯩꯍꯥꯛꯅꯤ ꯆꯥꯛꯆꯔꯤꯕ ꯊꯃꯣꯏꯅꯤ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯑꯍꯧꯕꯁꯤꯅ ꯑꯣꯏꯍꯟꯁꯤꯀꯣ ꯑꯔꯣꯏꯕꯁꯨ ꯍꯣ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯑꯍꯧꯕꯁꯤꯅ ꯑꯣꯏꯍꯟꯁꯤꯀꯣ ꯑꯔꯣꯏꯕꯁꯨ ꯑꯣꯏꯕꯤꯌꯨ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯂꯦꯡꯗ꯭ꯔ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯄꯟꯊꯨꯡꯗꯨ ꯅꯤꯡꯉꯥꯏꯔꯤꯕ ꯂꯥꯡꯇꯛꯅꯔ ꯊꯃꯣꯏꯅ ꯄꯟꯊꯨꯡꯅꯤ ꯉꯥꯏꯔꯤꯕ ꯂꯥꯡꯇꯛꯅꯔ ꯊꯃꯣꯏꯅ ꯂꯩꯔꯕꯗ ꯅꯪꯅ ꯏꯅꯥꯛꯇ ꯑꯣꯏꯖꯒꯦ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯇꯠꯇꯅ ꯍꯣꯠꯂꯔꯤ ꯅꯤꯅꯨꯛꯇꯨꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯃꯥꯌꯥꯕꯨ ꯄꯨꯕꯅꯣ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯍꯜꯂꯤꯕ ꯌꯦꯡꯂꯛꯎ ꯑꯩꯉꯣꯟꯗ ꯁꯨꯝꯍꯠꯂꯝꯃꯤꯅꯣꯛꯅ ꯌꯦꯡꯂꯛꯎ ꯑꯩꯉꯣꯟꯗ ꯁꯨꯝꯍꯠꯂꯝꯃꯤꯅꯣꯛꯅ ꯅꯪꯕꯨ ꯎꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯂꯩꯉꯝꯗꯦ ꯅꯍꯥꯛ ꯌꯥꯎꯗ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯗꯤ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯑꯩꯕꯨ ꯀꯧꯔꯤꯌꯦ ꯅꯨꯡꯁꯤꯅ ꯅꯥꯛꯇ ꯃꯪꯂꯦꯝꯅ ꯁꯅꯥꯇꯣꯝꯕꯤꯁꯦ ꯌꯥꯝ ꯉꯥꯎꯖꯕꯅꯦ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯗꯣ ꯑꯩꯁꯨ ꯁꯨꯐꯣꯡ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤꯕ ꯁꯨꯡꯐꯥꯎ ꯐꯣꯡꯗꯣꯛꯎꯔꯅꯨ ꯃꯔꯝꯗꯤꯅꯦ ꯅꯨꯄꯥꯗꯨꯅ ꯌꯥꯔꯛꯇ꯭ꯔꯒꯅꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ ꯑꯗꯣ ꯐꯣꯡꯗꯣꯛꯇꯅ ꯁꯨꯝ ꯂꯥꯏꯃꯟ ꯑꯣꯏꯗꯣꯏ ꯁꯔꯨꯛ ꯐꯣꯡꯗꯣꯛꯂꯒ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯂꯥꯏꯕꯛ ꯌꯦꯡꯕꯅ ꯐꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯂꯥꯏꯕꯛ ꯌꯦꯡꯕꯗ ꯗꯥꯎ ꯌꯥꯗ꯭ꯔꯗꯤ ꯂꯥꯏꯃꯟꯗꯣ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯖꯅꯤꯀꯣ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯥ ꯀꯩꯕꯣ ꯌꯥꯔꯛꯑꯣꯏꯗꯕ ꯃꯥꯟꯗ꯭ꯔꯕ ꯑꯧ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯑꯦ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯎꯪ ꯂꯩꯗꯨꯅ ꯅꯁꯥ ꯉꯝꯗ꯭ꯔꯕ ꯅꯪꯕꯣ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪ ꯀꯣꯂꯦꯖ ꯇꯣꯛꯊꯣꯛꯑꯣꯗꯅ ꯃꯥꯃꯥ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖ ꯆꯠꯂꯤꯗꯨꯗꯤ ꯀꯣꯂꯦꯖꯕꯨꯗꯤ ꯆꯠꯀꯦꯗ ꯅꯍꯥꯟꯋꯥꯏꯗꯤ ꯀꯣꯂꯦꯖꯁꯦ ꯌꯥꯝ ꯆꯠꯅꯤꯡꯉꯝ ꯍꯟꯗꯛꯇꯤ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯑꯦ ꯀꯩꯗꯧꯔꯕ ꯉꯥꯏꯈꯣꯅꯦ ꯏꯃꯥ ꯀꯤꯖꯕꯤ ꯊꯧꯔꯤꯗꯨꯕꯨ ꯇꯠꯂꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯥꯃꯥ ꯑꯗꯨꯗꯤ ꯀꯩꯗꯧꯔꯕ ꯅꯪꯒꯤ ꯃꯥꯃꯗ ꯍꯥꯏꯌꯨꯅꯦ ꯃꯥꯃꯥ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯅ ꯑꯩꯕꯨ ꯐꯅ ꯌꯥꯝ ꯅꯨꯡꯁꯤꯔꯁꯨ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯗꯅ ꯃꯥ ꯑꯩ ꯌꯥꯝ ꯈꯦꯠꯅꯩ ꯃꯥꯃꯥ ꯌꯥꯝ ꯈꯦꯠꯅꯩ ꯐꯔꯦ ꯇꯣꯛꯑꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯇꯁꯦꯡꯅ ꯅꯪ ꯅꯨꯡꯁꯤꯔꯤꯕꯗꯣ ꯅꯪꯒꯤꯗꯤ
ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯃꯇꯝ ꯈꯔ ꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯥꯏꯔꯗꯕ ꯑꯗꯨꯒꯤꯅꯤ ꯃꯥꯃ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯂꯩꯍꯧꯒꯗꯕꯗꯣ ꯈꯪꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯃꯥꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯪꯅ ꯁꯨꯝ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯃꯥꯃ ꯌꯥꯏ ꯃꯥꯃꯁꯨꯅꯦ ꯅꯪꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯎꯗꯣꯏꯅꯣ ꯍꯣꯏꯅꯦ ꯐꯣꯡꯗꯣꯛꯄꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯒꯦ ꯑꯗ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯉꯕ꯭ꯔꯥꯕ ꯈꯪꯗꯤꯌꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯗꯨꯁꯨ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯍꯦꯛꯇ ꯅꯨꯡꯁꯤꯁꯟꯕ ꯌꯥꯄꯣꯠꯇꯦꯅꯦ ꯏꯕꯦꯝꯃ ꯆꯨꯝꯃꯦ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯧꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯤꯌꯦ ꯈꯜꯂꯨ ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯍꯧꯗꯣꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯇꯅꯦ ꯏꯕꯦꯝꯃ ꯑꯗꯣ ꯀꯃꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯉꯨꯗꯣꯏꯅꯣ ꯁꯨꯝꯗꯧꯔꯁꯦ ꯍꯌꯦꯡꯁꯦ ꯂꯥꯏꯔꯤꯛ ꯋꯥꯏꯕ ꯁꯥꯔꯒ ꯅꯪ ꯅꯨꯡꯗꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯝꯗꯧꯒꯦꯗ ꯅꯪ ꯈꯪꯗꯣꯛꯎꯔꯣ ꯑꯦ ꯈꯪꯗꯣꯛꯎꯔꯣ ꯀꯥꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯨꯁꯤ ꯀꯥꯏ ꯍꯥꯏꯗꯤ ꯃꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ ꯏꯀꯥꯏꯖꯩꯌꯦ ꯏꯀꯥꯏꯖꯔꯤꯗꯣ ꯅꯨꯡꯁꯤꯕ ꯌꯧꯗ ꯇꯧꯔꯤꯅꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯗꯕ ꯇꯥꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯥꯎꯔꯕꯗꯤ ꯃꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕ ꯄꯨꯝꯅꯃꯛꯇꯣ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯪꯅ ꯊꯟꯗ ꯆꯠꯂꯣꯕ ꯑꯩꯕꯨ ꯌꯥꯝ ꯇꯧꯉꯝꯕꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯇꯧꯉꯝꯕꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯆꯠꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯏꯕꯦꯝꯃ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯉꯝꯗꯕ ꯅꯨꯡꯁꯤꯖꯕ ꯀꯌా ꯑꯩꯈꯣꯏ ꯐꯪꯍꯧꯗꯕ ꯌꯥꯎꯔꯤꯗꯨꯗꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯕ ꯁꯤꯅꯤ ꯍꯣꯏ ꯍꯌꯦꯡꯁꯦ ꯑꯩ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯗꯨꯅꯤ ꯆꯠꯀꯗꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯀꯗꯕꯅꯤ ꯅꯪꯕꯨ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯅꯠꯇ꯭ꯔꯥꯅꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯋꯥꯏꯕ ꯁꯥꯔꯒ ꯆꯠꯀꯗꯕꯅꯤꯀꯣ
ꯅꯨꯡꯁꯤꯕꯅ ꯇꯥꯛꯂꯝꯗ ꯊꯦꯝꯈ꯭ꯔꯦ ꯐꯣꯡꯂꯣꯅꯦ ꯅꯨꯡꯁꯤꯕ ꯂꯣꯇꯨꯅ ꯊꯝꯂꯅꯨ ꯑꯃꯨꯛ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯃꯌꯦꯛ ꯁꯦꯡꯍꯜꯂꯣꯅꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯀꯅꯥꯃꯠꯇ ꯅꯪꯅꯤ ꯑꯩꯅ ꯈꯪꯉꯤ ꯁꯣꯛꯂꯛꯈꯤ ꯊꯃꯣꯏꯗ ꯊꯝꯂꯝꯂꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯑꯔꯣꯟꯕ ꯅꯨꯡꯁꯤꯒꯤ ꯀꯜꯂꯁꯥ ꯍꯨꯝꯂꯛꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯧꯅ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯅꯪ ꯂꯥꯛꯏꯔꯣ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯔꯒ ꯑꯗꯨꯗꯤ ꯐꯥꯒꯤ ꯇꯧꯅꯤ ꯆꯪꯉꯣ 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 ꯐꯝꯃꯣ ꯀꯩꯅꯣ ꯄꯥꯏꯔꯛꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯔꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯠꯇꯤꯌꯦ ꯍꯣꯔꯦꯟ ꯄꯤꯔꯝꯅꯦ ꯑꯣ ꯍꯧꯖꯤꯛ ꯄꯤꯅꯕ ꯅꯠꯇꯕ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯋꯥꯏ ꯂꯥꯛꯏꯔꯣ ꯍꯌꯦꯡꯁꯦ ꯂꯥꯏꯔꯤꯛ ꯋꯥꯏꯕ ꯁꯥꯔꯒ ꯅꯪ ꯅꯨꯡꯗꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯣ ꯅꯠꯇꯦ ꯑꯩ ꯆꯨꯝꯅ ꯁꯨꯝ ꯀꯣꯔꯛꯄꯅꯦ ꯃꯥꯃꯗꯤ ꯎꯗꯦꯅ ꯃꯥꯃꯔꯣ ꯂꯥꯛꯑꯅꯤꯗ ꯐꯖ ꯐꯖꯕ ꯗ꯭ꯔꯦꯁ ꯀꯌꯥꯝ ꯁꯦꯠꯂꯤꯀꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯒꯤ ꯇꯦꯁ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯨꯒꯤꯔꯣ ꯅꯠꯇꯦꯗ ꯑꯁ ꯀꯩꯅꯣ ꯅꯪ ꯉꯥꯅꯨ ꯈꯣꯡꯕꯗ ꯎ ꯋꯥ ꯇꯧ ꯂꯩꯗꯨꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯅꯪꯁꯤꯗꯤ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯁꯦ ꯐꯣꯇꯣꯁꯤ ꯀꯅꯥꯏꯅꯣ ꯁꯤꯕꯨꯔꯣ ꯑꯩ ꯅꯪꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ ꯇꯝꯐꯥꯅꯤ ꯇꯝꯐꯥ ꯇꯝꯐꯥ
ꯇꯝꯐꯥ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕꯤ ꯌꯥꯝꯅ ꯆꯝꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯥꯅ ꯂꯥꯏꯔꯕ ꯑꯩꯕꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯝꯐꯥ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯇꯝꯐꯥ ꯂꯣꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯒꯤ ꯑꯅꯦꯛꯄ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯀꯣꯏꯁꯤꯟꯈꯤ 이반이 전펑 레이키디 누미토 아짜우와 톡 아무 오이키 군기 알라만 미암가 탐파기 마빠가 그리고마 아이네 짜히 홍기 마능다 सरकार기 थबक तौब ngamlabadi masa nupi aingonda piba aduga ngamdragana tampa nupa adu thajaki paina waremnaki ware badudagi aishu babana hinglingaida थबक तोरंबा गवर्नमेंट म्यूजिक कॉलेज द इन हार्नेस थबक चंगना बाइदुन म्यूजिक बिसारत की सर्टिफिकेट अमा फंगना बाइदुन मफम असिदा लाखी ओ नंसु कपलाब्रा अयु वर्ष ताबा मी खुदिमा नंगुमना लोइना कपे कपतबा अमत याउते संध्या ककुनुसे अइना कन्ना हुनदुना बिसारत से पासेक तोबगा माबु सोइदना लवने तंफानसु अइबु सोइदना गाइदुना लेरंगनी आई चलगे नंगदंबा गाइखो साथाकिसे आई थारोय नंना पुरैदो अइंदा पिने हाइदाय तंगोदे पीगे हाइना पोरकपनते मामा ते पीगे हाइना पोरकपने मामा मामागी युमदा हाइना गसी पोरैबसे हाइ मगदे कन्ना सेक्शन लुदा थंबियो को मामा ngasigi nimisibu ningsing dunata leinaba mama mama section thangi ko mama wasakli basini आई चलगे मामा संध्या 너 따생은 웅신했더라 नुसिदे अइ संध्या सुदु नुसिदे 아니 너 오늘 산타부디 하이되나 मामा अइने तौदुइसिबु करिनो 그러기너 너는 라드비 산타다 어디 월요일 면 사서 너들이부디 मामा मसी नतना नुसिबा ngak thona pambai amata leitre मामा